Sunday numita Hawaijar yon banamit yon gena aise Hawaijar loan gena tauramine ado aise hazik blesi tuition jatringe sida ai loan base loiba ngambre yengena tauramine mayam adudi ai video se loba yaragadi matik matik logjarake ko sambaje phajana samdudi yade ko Hawaijar gidi phajana sengna sambiba si aina kano tongdringe se so amuk samthokramni ko khallaba matungda tingbada jo amuk phajana samabane aduduga si loiraba matungda phajana amuk samthokpa isingdu tarakanda kano tawba haitarene hadi sambaje yaringe khitang phajana samthokba sini yam thaiba mya ai sida khara ma leiri konadabagi ko khara samba haitare mayam thangat khare pressure kitang lai this is a pung amadi hadi ahamba amutang pressure ka tawraga pressure amutang kam halaga ne pung amadi mai leidaraga thamdene mayam Hawaijar loan base ko ahanba loan ba gidi yamna lui ko lui di ahanba makta pai ba chingong tabu natra sing khangde ama khangde chang do lola ga di sum loina ma irai lairakpane adegidi asathau hadi pathadana baga taibado adusu adum isana adum chang khangpudo ko ta pathadana baga asathau ga asum ahambadadi pakhatana ga taidana ko ada akonbadadi hadi isana sum lola abanina ne asaw taidrasu adum yarakpani mayam adum lola ga khangakani ko aduga ahamba loan bagidi dum asathau adum taibiba khotbiba magi jaga taigramdo adiga adum taibiba ko adu sum lola agadi irai lairakpani ko mayam pressure se loire ko adudi ai hazik sem naba tayari tawrage yengalage ko ai khut kai sakrage ko mayam chamas sida oina tawrage yam sai sidadi yare ko mayam to mulle chamage natradi kano tawe ko si kg ani ne ado kano tawge ngaruba ahumda khara hapke aduga ising to singa sawo sida leire ko singa sawo do sumana hajalage adede aise kuche ye namu oina mu matongranga loidina horen loi kanda mu ulage ko mayam sida leire si yomjallage ko mathang haidi pharak tara ani natradi ingthokradi mo yomjallage aduga kona pulap ulage mayam mahina sida leire ko si horen kitang solaga chini thaga thakpa chapsare asengbadadi machuje phone dadi khara warap na chatle ko sida aroi bagi sida leire siamta semjangi ge sina khoi ki thaknaba mahi mayam sida leire packing tawba yomba loire sida ngarupa ahum leire ko ado hayeng Sunday numita phajana mari chatna phajana hawba oijarake ko mayam handaki Sunday numita yongadaba potche si maroi napakpi khara puthokjarani ko napakpi sida leire aduga nakupi sida leire ko nakupi na sida leire nakupi ju puthokjarakani ma'am do napakpi khara lei aduga sida ju nakupi khara lei ko fakta ju nakupi di khara yamni mamang da ju nakupi ya phanayam puthokune handak ju nakupi dum yamni ada sige leire nakupi jida aduga napakpi na pulap blend dong natam nina maka hek dong nina napakpi di nakupi dong na di yamar ko adu jon maka ga ti am phajab ni se loi tu bai tor ni napakpi sang nakupi jima koi puthok jara age napakpi ama puthok jara age sidana awa phadigum leire mayam awa phadigum ju maka khare he puthorakani packet ama ni di thokpa yai awa phadigum ju mamang de yon gibdu dagi akoi kana tawri bane hektok tri bane ko yum chana ba kitang di hekhi mane duga kengoi je handak kitang di packet ama ni ku bundang pai ba yabre nge kasu yamna di yaroi handak kano taw mamang da handak phanayamna loinamak kano tawraga kakthatlaga yon thokhiba ko yam dri ba kengoi je sijina ina muk thadok pune ba pai je handak nong subududagi phara lo kap thore ko
lapu irombaga sabagidi best tareko hadi phakpa yaudradi lapu irombaje magun ami yaudeba aga sidaju leire kanoje kengoi mamangda loi hektat khrone ado handa amuk chongkhle ini sigiji ana kengoi packet amani am puthok jarage mayang ton ai ihan han thadok puji sidi khara chawre dugo tuning khokse kaigumba mayam maradi tanbadi pharak tagini mamangda loi tan thokhibagi ado mana je pamagadi tuning khoksi ju mana je packet amani pairakpu yai sidaju leire aduga siga leire ko tuning khokse aduna mayam tuning khok pam kano ta lobining ba leire gadi hana comment ja haibiro adugi matungina khoi tuning khoksu packet amani puthok jarake nungai peruk sidi yamde hojik sikya nungai peruk si phaba watleu ko aduduna siju packet amani de na puthok yar ahan balak paduna adum oibi be ani nungai peruk si first come first saitare na ko aduduna nungai peruk sidi ahan balak puna dum lobiro packet jamare packet amani de na kasu to loi yendem je phadi fajare abuko ado fajaraga ju makadi hekpa yadri ba handak ta baklok chokholakpagi ado koigi mapun masa amagumba puthorok pa ya gare yenge haidi hekningai di leite haidi handak ta baklok chokholakpagi makaji ju picture pi ebuko wangjabai wane ebuko aduna mathang daga ti khara fajarani handaki oina di yenge mong yabra na maka haidi mapun masam tang yabra na adu yaraga na mapun masam tang puthorage yadraga na yadre ko adu si jo ahan bagi dum oijare mapun amaga puthorko di kaim natre ko aduna kharle ga budi mayam phara ni yendem je yam ka hene yam na di tharu yendem si khaktani phajana sida chawhal lage kamen ji di mapan budi khaga lakadori si masa masa thindoko budi hore to si atai di yoningai pot jaw dramane si khakta oira mane ba masika kamen jo amani palimya suna pal makha de jina kamen akhabi achau buduni ko mapan la ito sauri ju sida pambi khara thadok buduni umorok mamangi sahigi umorok tuni ado kano tawre mapan khara la handak mana songkhalaga mayon songkhalaga aina khokman je thamaga si oina palalage handak ti thar rogen sida apan ba palaga na pale pandren sumain thamaga aduna Hawaijar ga aina huji Hawaijar bo uchare iba mana masing jingjiga si khakta ngaire atai di huji matam kanu tawdrimna huji ti mayang khogi mayang ton adagi sabri hog thadokpa hogda ngaire buko aduduna ba laiba Sunday numitchida koi pung taruk adai da dum tawraje mayam athapaju anakpaju loi yaba nong churaju chudraju dum lakni ko aduna mayam kaigumba lobining ba leiraga di dum lakpiyo nong churaju nga ngai thok ansin tawnaraju aduga nong churaga ju metro leibani na metro station adum man kaino du da mapan kan to du kumda ba madai da dum mayam unaba yani ko adan nong churaju ka chucho ningai leite aduna port lobining ba leiraga di Sunday gi pung taruk sida lakpiro